अहनबद मरोइब पाउ BL संतोष अमदि समिट पत्रना लमदम मसिदा हंदक लाखदौरिबा सिदा लमदम मसिगी मियामगी अनिंगबा अपाम्बा पांथोकलमगनी हाइबगी थाजब लई हाइना हानगी CM N Biren हाइख्रे अखोगी येलोंगैदगी लेजरमलबा नाट चनबी मांगलबा मतमदा अखोगी फजरबा थक्सी खासी हौना लोंचत सिंग असिसु काइथरकनी हाइना MLA शामकुमार फोंदोख्रे अखोई मसेल यंगसिनबगी महुत्ता अमना अमगी मतेंग पांगनादुना मपांग कनबा लेबाक अम ओहेलसि हाइना MP लेसे मसना जावबन हाइख्रे अमदी मणिपुर पुलिस ना मियोय अनि WY गोली किलो 2 ग्राम चहुमगा कोनना जेनिम्स क्रॉसिंग दगी फारे खुरुमजरी ISTV पाउबियंग ताबिरिबा सिंगबु तराम नोकचरी हौजी पाउ संदोकना पिजरी लमदम असिदा BJP गी नेशनल जनरल सेक्रेटरी BL संतोष अमरी नॉर्थ ईस्ट इंचार्ज पुरीबा समिट पत्रना ममांगदा हाइकिबगी मचुंग इना मणिपुरदा हंदक लाकदोरिबा सिदा लमदम असिगी मियामगी अनिंगबा अपाम्बा पांथोकलमगनी हाइबगी थाजबलै हाइना हानग चीफ मिनिस्टर N Birenna खुमल लंपाक यूथ हॉस्टलदा हांगबा रिलीफ कैंपता चंगजफम लौदुना लैरिबा मियोय अमगी इपान थाबगी थौरमदा सरुक यारदुना हाइख्रे थरमदुदा लमलाई एसगी MLA केसी बोमचा राज्य सभा की MP सु ओइरिबा मणिपुर की निंथौ लेसेम सना जावबा BJP मणिपुर प्रदेश के प्रेसिडेंट A सरदा PPI मीनाबंता जनरल सेक्रेटरी के शरतना सरुकिया के N Biren मखा तारदुना इंग्लिश गनी कुलुमदोगी मे 3 दगी हौरखिबा इरांग अदुदा लंबीदा अनाबा अमदी मिरोल बिसिंगना चथोक चसिन तौबदा खुदोंग चादबा अदु लेहंदनबा सही अदुगी मे 19 दगी हांगखिबा रिलीफ कैंप अदुदा पुन्ना ngasi फावबदा आंगांग चनी सुबना अमा पोखे लोइनना लमदम असिदा तंगदु लेताबा तपना तपना हंजिललकपना खुमल लंपाक यूथ हॉस्टल दा हांगबा अखन्नबा रिलीफ कैंप असि लोइसले हाइखे मे की तारीख 19 दगी हौखिबा सुगुंबा रिलीफ कैंप सिंग असि अरोइबा ओइना कैंप सिबु क्लोज तौबोइना सुगनुदगी नुपा मसा अमा ताइबंगदा पोकपा सिगी हिरोइनना सिगी कैंप सि ngasi dagi relief camp si loisalagani duga ngasi kaubu numis dagi ana dagi su santi hanjalakpa mayam ama hore ngasi kaubu numis dagi sri govinda ji janbi dana yudo pakhang mana janbi dana lamdam sida tangdu leita ba santi leiba manipur ma halakpa haibdo ohen biu haidana pe mayam yam pam dagi kurumjari matam kuirabgi tungda yam wa thok ban thok marak sidaida national general secretary mana nominee humni gi khongchat lakpi ba haibusi along with the North in charge masi yamna isam samba visit amadi woiroina khali let us hope for the best अखोगी येलोंगै दगी लेजरब लबात नाट चनबी मांगलब मतमदा अखोगी फजरबा थक्सी खासी हौना लोंचत सिंग असिसु काइथरकनी अखोगी नाट चनबी सिंग मांगकिदनबा कन्नब होनबदा अखोई खुदिगमकी थौदांग लै हाइना अंड्रो असेंबली कॉन्स्टिट्यूएंसी की MLA थौनाउजम श्यामकुमार फोंदोख्रे वफम से इरमदमगी लेजरीबा नाट की ओइबा जगोई सिंगबु योखटनबगी पांदमदा यूथ द पावर ऑफ चेंज द होप ऑफ टुमारो हाइबा वाखलोलसिदा अंड्रोदगी चिंगाखम राधा प्यारी सिंधुना ngasi Imphal East की अंड्रो खुनौ लेकाई लंपाकता पांगथोकिबा नोमगी ओइबा फर्स्ट फाउंडेशन ऑफ मणिपुरी कल्चरल जगोई अंड्रो हाइबसिदा अंड्रोदा लेरिबा स्कूल सिंगी मरक्ता महिरोई सिंगी येलो जगोई सांगदमनबगी थौरमदा फोंदोखिबने ngasi की थौरम अदुदा MLA शामकुमार मखा तारदुना मालेमगी लेपा कयाना सिंथादुना लाक्लबा इरमदम असिगी कल्चर अमसुंग स्पोर्ट्स असि अखोई पुमनमकना योखटनब होनसे ngasi सु अखोईगी नौरिबा ना कयाना लाइक लाइसु खक तंबगी मथक्ता लमदम असिगी नाट अमदी जगोइबु योखटनबा होनरिबा असि यामना फबा खोंथांग अमने अखोईगी इपा इपुगी हाक्तक्तगी लेजरमलबा तोंगान तोंगानबा येलो जगोइसिंग असि मुटकिदनबा कन्नबा होनबा हाइबसि अखोई पुमनमकी थौदांगने थौरम अदुबु सिलांगलिबा सिंगबु थागैपा फोंदोकपगा लोइनना स्कूल महिरोइसिंगनासु असिगुंबा थौरम कयादा सरुक यानबा होनगदबनि हाइखे थौरंगी सरुक अमा ओइना तोंगान तोंगानबा जगोइ कांगलुप कयासु उतखे कल्चर सि योकांदा अखोई थक्सी कासी इपाइपन थबिनिबा सनल लोचत थक्सी कासी मयाम सिंगदु ngaga bullaga thamgaduribani maduma thakси kasi asi legidurbi tungi satri singda jagoi asigi nungge ba atha yam yame mapan thongadi yam laibo oibi ai manungadi atha yam chenba adumla bai inkhalulubi sanupi isunupi singda sumba kona malem asigi jati asigi adumla imum ga puguduriba sanga tena sunga tena makoina sumba ima wakaloma silhanduna
सिम कल्चर से एकतना पार्टिसिपेट तौदना मई लसिंग तबकतना तना अखोई की कल्चर अखोई nga kadam hai basi participate tawi basi thakasari Mapangal kanba India amadi mapangal kanba Manipur ama ohenba haibasi aikhoi khudingmakki achoba thodang lei yengsinabagi mahutta amana amagi mateng pangnaduna mapangal kanba leibak ama ohelesi haina Rajya Sabha gi MP Leisema Sana Zawbun haikre wafamasi Sardar Vallabhbhai Patel gi chamyang khairak suba mapokumon ga mari leinana District Administration Bisnupurna Mai Bharat Bisnupur amadi NSS Chel Manipur ga punna khusamnaduna Bisnupur District Level Padyatra Unity March Rally lamthabagi thoramda haikibani Kyamba ningsing sanglen Bisnupur da pangthokiba thoram maduda DC Bisnupur Puja elangwam yauna makok thongba kya su saruk yakhe thoram maduga mari lenana MP Leisema Sana Zawbuna makhatana India se English ngani nifutaretta malem gi khwaidagi mapanga kanba leibak ama oinaba honariba asida Manipur su mapanga kanba state ama ohenaba aikhoi khudimak amata oina honamina se haugalakliba naha kayana mama leibak nungsiba amadi leibak ki damak afaba karigumba kharadi tawdaba yadi haibagi wakhlol leiraba matamda aikhoi soidana saukatpa amadi mapanga kanba Manipur ama oiba ngamgani haike Sardar Vallabhbhai Patel si ekoi nangthani hota haini rame ekoi Iron Man of India adu Loha Purush haina kasu thangaba adu banupani aduga kanagumba lamuksu ekoi Bharat ki rumba ekoi National Integration Cell asigidamata architect oda adu bajaru ka thangba leiba nupa mani adu Bharat ki ahanba deputy prime minister amasu ahanba home minister ojiba aduga ekoi leader aduna sumba lupa sigi sama ga yathi suba magi mapong se kari ino ekho Bharat pumbada ekho state ki ekho national ki level da state ki level da district ki level da aduga patang patang ekho Bharat sumba tu pa hui sim kari ki no ekho se todo eno ai asing hawai ki ba mahiro sing lahas tu ngigumi udah bisinda ai khadikta da do da thongsangi Thoramadu DC Bisnupur Puja elangbamna District asida leiriba mipung khudingmakna aikhogi iramdam aikhogi leibak pu nungsiduna amadi chaukhatpa leibak ama ohenna ba khona bada Sardar Vallabhbhai Patel na lorama thodang sing ningsingba tangai phade ngasigi thoramasina aikhogi tungi punsi amadi aikhogi iramdambu awangba thakta pukatpa ngamnaba punna wasak lominaduna India amadi Manipur bu awada palaitaba mipal tangdaba leibak ama ohenna ba hotna minerasi haike India hai mujhe koi ni leiba country se yamna wana freedom phangakpani aduga yamna wana unite torapani ado koi kaubidana ba aduga koi kamaina amukhena city nation se yamna chawkhatla lage kamaina hena lage ado koi loima daita lei especially amongsi limbi ke ba amongsi me abisu yamna maru ba daita ni na phanghan binaba koi nasi or sinjabani Ngarang Manipur Police na miyo ani WY guli kilo ani gram chahunga kodana James Crossing dagi fare hari Police dagi phangma pawda phagalaba miyo ani adudi MD Salman Khan sahi kuntramanga kwakta khuman amasung MD Saidur chayankhema thoi Ward number 2 Bisnupur district dagini makoi dagi WY tablet kg ani dasmik ahum Aadhar card ama mobile phone ani amasung Mahindra Scorpio registration number AS12K 6496 phagale hari Komido Karong Thong Mamang Lekai dagi MD Shiraz Ahmad ki machanupa MD Yunus Khan Porompat Crossing dagi mioi kharana tanarakpa dagi Khurai Chingangpam Lekai Ayangpali Road ta leiba Youth Social Club Cum Information Center gi member amadi Lekai adugi Maira Paibi singna fare Phariba misak asi nisa saba amadi yonba misak oiba yai haina chingnaba dagi wahang pahang tauba amadi check taubada mangon dagi mobile ani Activa ama SP tablet humbudra sel oina lupa lising nifutaret chahum kun phangli hairi Makalak minaba mioi ani di chen kre makata na wahang pahang chathabada SP tablet adu Khetrigau main road dagi MD Barun dagi leirakpani haina Yunus na phongdorakli haina YSC CIC gi General Secretary Wahengbam Tombana paumi singda hai kre amadi makata ba thabak sathanabagi dama Porompat Police ta sinaragani haike Phari ba potse paisa waina amount se lising ni put teret ka chahum kun
SP tablet 70 singa mam to asidagi farak pani phab kan sida ma masan si pura lae lakpada atopa gari achauba amaga macha amga torga tanar pudi khoi sida phau adu moi na thokiba ani di phab ngamultre amana group amana police ne hay regi group amana civil noi bamale aduga hojiki mana lawre mafam jina MD barun khergau main road tagine poche nisha pot lawre makha ta je koina hojik poche prop yaurga Porompa police station da sindana bana ko admaina hona jare ngasigi mirol da fisarol amadi khusa haibagi leizari ba hai singba malengi thakta uthokna bagi phambak ama money tax na piri haina special secretary health and family welfare kengu juringlan haikre thasigi tang nipan dagi hauraga tang taran te fawba pangthukliba Manipur International Textiles Expo gi ngasi humni suba nimit haudokpa mari leinana pangthokiba thoramda sarugyakiba secretary of science and technology special secretary health and family welfare Government of Manipur kengu juringlana wafamasi phongdokhibani Money tax ki humni suba numit ki thoram haudokhiba aduda Director Tourism L Bikram Registrar of Cooperative Societies Manipur W Ibohal Din COFT CAU Imphal Professor NG Iboyaima Director of Handlooms and Textiles Manipur Langum Jiten amadi Associate Professor Manipur University Dr Ningombam Yaifabasu Thorongi Athoiba Bitongnan Singh oina saruk yakhe humni suba numit ki thoram sing oina Driving Green Growth, a workshop on innovation and sustainable production practices. Haiba hiramda workshop pangthoke. Loinana interior design with Manipuri handloom and handicrafts ki matangda designer talk amasu pangthoke. Thorangi manung channa Money Tax Fashion Week kam musical event ki ahan slot ta bobocha laishram gi fashion show pangthoke. Maduda saisakpa AJ Mashnamna performance pike. Madugi matungda Joy Moirang Themgi fashion show amasu utke. Thoromaduga Mari Lainana Special Secretary Health and Family Welfare Kengu Juringlana Helunga Mari Lainana Yalongai dagi ngaktuna lakliba machu sangba lonba tuba taiba amadi fi sabagi mong ngasi fawba kaihandana lakliba asina Yalongai dagi lining laishonga Mari Lainaba thabak thoram singda chanarakliba liklam ngakpa asi thoidok hendokpa hai singba amani masigi liklam asi tungda lakadaba mirol singdasu haihanba khanghanba asina aikhoigi oijariba saktam asi ngakna thambak ngamangani hiramasida senfam oiraga leiriba maru oina nupi singna makoigi hingnabagi lambi ama pibada chaungna mateng pangdunasu laklibani helum amasung textile asi aikhoigi leimnariba furup singi identity amasu takpagi masak oi masibu yokhatuna amadi saukhatnaba honaba haiba asi aikhoigi ithaudang oigadabani masida cooperative artisans weber singi apunba ama sagatpa mathau tagani loinana hawulakliba naha singi ahongba asida aikhoigi oijaba asengba masak asibusu ngaktuna thambata natana hawulakliba naha singi mirolda leijariba hai singba asibusu malengi phambakta pukatuna makhoigi hai singba utpa amadi aikhoigi oijariba masak asibusu masak takpa ngamhanbada Money tax na achobu phambakama piri masigi kanaba aikhoina lohausi haike. We are proud that our state is going global through the handloom and handicrafts and the artistic expression of the youths bursting with creativity and modernization while deeply rooted in the rich culture of the local communities. English ngani kulumdegi that me dagi haurakli bab Manipur irang number oiraga Jiribam district tagi laikitraba singbu ningsingba oina hayeng 11 November gi yatsangba pung manga aduaida Manipur miyamna isa gi thongalda maira amam katpiu angang ahum nupi ahum puna miyoi taruk kuki terrorist singna mai thaduna hatok pikhiba irang asida laikitraba singi lairol chanpham oiriba ningsing khunda lairiba mafam asida su maira katpagi thoram amasu pangthokadore masida Jiribam district asida lairiba miyamna Sarugyabiu Haina Jiri Development Organization JDO gi President E Dewan Maitaina Laibak Miyam da appeal taurakle wafam sing ngasi Jiribam district ki mayon oiriba babu parada leiba hotel Helena da pangthokiba pawgim fam amada JDO gi President haikibani magna makhata na kuki narco terrorist singna kari su khangjadraba khunja singbu tamthina hatkiba singi matangda ngasi fawba ajumba wel phangre Masi athuba matamda lengakna pibiu ningsing khunda leiriba leron chanpham asida victim memorial complex haina mingthonduna
complex ama sananaba thaurangle masida sumyamna mateng pangbiu amasung hayeng pangthogadoriba mairakat pagi thoramasi Manipur miyam pumbana saugat piu numida sida harau kumai gi thoram amata pangtok pidanabasu JDO na miyam gi puring singsilakle Jida lay kidro mayam gisu yauna koi leron sanjiba mapam dasu koi numidang wairam pung manga tagum tamda koi mera kachagani leron sanjum pam masi complex sama koi sajagena karang tawjari udalai ba irisha paki bima haiba angam mateng adu jiri development organization amadu lay ba koi siang prabhat plus asigi maike de ginolung na nisijari loina na narco terrorism na hatliba mission singadi koi justice amadi koi PBU haiduna government gi sade koi haijari Jignan oiba mawngda tha tarit ki Manipuri mawngha ama masagi ka manungda thori yalga siramle hari isi asika mai lenana JC ama semduna achumba langla langjin puthokpina ba takshilakle thodo singarang Bisnupur district ki Kumbi police station gi manung channa leiba Kumbi Setupur mamang lekai ward number 2 da thokibani laikhidraba nupi adudi moirang them ongbi soibam ningol ichan alias amushna leima kawi misi asiki matangda semkiba JC na senduna isan gi mapam da pangthokiba baumi singa unaba amada Isan gi mana isan makhoi gi yumdagi panglap laptana thongal marirom chatlaga moirang them naucha hairiba mi asida yum panbani haukiba irai numita makhoi khatei haiduna isan mapamda numidang athengba chaurakna pung 10 rom tarakpa duaida lakhe ahing duma mahak makhoi da leire no ngalaga thangja numita pikliba macha ani puraga naucha isan lobo lakhe isan ga macha ani ga punna samina khibani numit asigi athengbada isan thiba khangre haiduna pau lakhi hairaduna hanagi matogum khanari boi ningduna nongalaga amuk pau lakpada mayam changduna thibada phangkhide leikaida pau chenduna maira paibi amadi club yauna thibada phangdabadagi jingnabadagi police da report tawduna thibada ichen mayungi kada thori yanduna jingnaningai oiba mawongda siraga leiramba thengnarakibani haike Thangja numiki ayukta ma pugibani pugibaga numajing numiki ayuksida ma leite haibase manam aingonda paw haibirei aina thiba yaba thiba matungda kalap kimi marapabi ima ibe mayam koroga magi imung manungde check taru matamda mai ka ta thawi yala leirame magi khushi je yam chingnegi magi hoina do magi psi ong jo ma phiron amata yawda bi leirami adu magi mi hatpaje magi mapuloibana magi nupana mi hatse mana hatpa male ngasi pawgi mifamadu da saruk yakibi nauna semliba JC convener khangem rinana isana siramliba misi asi chingnen ngai oiba mawngda siba oibana misi asiga chumba puthokhanana ba JC asi lekai miyamgi wareki matungina sembani isangi khusi asi postmortem report phangriba fawba asiba hakjang lokire haike Haiba misi asigi matangda khoigi aingi thongdagi oraju government gi side tagi any mafam khudingdagi asumba langla langjin puthokri phawba ngasa asiba haksang asi khoi logjaki loina na lamdam asida leiba asumaran thibiriba nupi bu handana yengiba mihathi na hatpi graba sigi damakta asumaran thijariba CSO organization singna asumba langla langjin asi puthokpada mateng pangbiu haina media gi thongda thamjari Pawgi mifamadu saruk yakibi lekai gi mera paibi secretary na lebak ki achum aran thiriba khwai khibikna misi asigi achum aran thidokpada mateng pangbiu haike gi singnaba leire haibdagi mera paibi club sing punjalaga magi memse amuka hanna sek tawba matamda magi maningi ka amada phina padar oina khalaga isanse mangak samda yam tingnaba mawongda haidi mihathi na halaga mase mangda thauri thujalaga masase phi amata thongdana mase magi ka sida magi nupa sina losan bane haba aduga mana maimse solonjalaga masa ani se puthoga laikai tana ichan mangre main pi mangre na mana badanam toroga thi bane haba nupi se mana kai sulaitana khalaga mana hat bane haba isan se masa mak tha tare ke napuri ba nupi ni akhoi su asuki matik pende akhoi su nupi ni dana nupi gi awa ba khangi ipuro ba mak oiraga su tha taru taret ki napuri ba nupi amabu asuk tam thina halaga halam basidi asuki matik pende kandem tawjari Imphal West District ki manung chana leiba kanto saval gi nupi singi damak bakery ama sangaba kalwinana microwave oven ama 57 Mountain Division IGR na operation sadbhavana gi makhada khushinabagi thorom pangthokre kanto saval gi nupi singi sentok lambi oinaba asigumba khongthang ama 57 Mountain Division gi IGR na paikhalakpada Women Welfare Organization kanto saval na thagatba phungdorakle
The All Manipur Newspaper and Electronic Media Employees Association Amne Miyagi members singna ana yaurpa awa ana tarakpa matamda association asina angamba tengbang pibagi chatharakpa sarukama oina nipan suba oina Amne Miyagi E group ki member Sega Road Khwairakom Lekai dagi Huyelan Pau Segi circulation assistant Sawam Ratan Kumar Lektharakpadagi Jennings Hospital da Pukatuna Layang Labada Amne Miyagi founder Ahong Sangwam Proflo Amadi second council secretary Laishram Ambari Amadi third council secretary Gogo Maitram Yauna Lupal Singh Manga Mating Pikre Makhatana member Singna Anaba Yarokpada Association Asida Pau Pibiu Hairi Khangawdana yambaji ngarang apagi yung githawuk tawingaida wantharakpadagi nunthil pung ama daida hospital da Jennings da laying matungda ahingda apagi discharge tawbiraaga apagi masije ko yumda mating pangmaji laksabadi Manipur gi Kaksing Bestupur amadi Churachandpur district singda handak ok kaya ama paktakna sirakliba asigi matangda awareness cum discussion program ama online gi kutangda ngasi lamfelda leiba Central Agriculture University CAU Guest House Conference Hall pangtokre Thoramaduda College of Agriculture Dr. Professor Y. Damodarna English ngani kulumdoida Manipur da ok tanaba laichat asi sandoraktuna ok lising kaya sibadagi farmer kaya awaba meknaduna lakhe Handak Makatana Manipur gi district Karada Okta Naganba African swine fever Oirongani Natragana Atopa Kari Layong Oirongani Kangdaba Layong Amathengladuna Ok Kaya Siri Masida Handak Manipur gi veterinary doctorate tagi Guwahati da thakiba result athumatamda karamba layong oirongani haiba adu miyamna khanglagani ngasi jathariba awareness program asina farmers sing da layong asidagi ngakthoknaba honabada pautak piduna kari section thorang sing logadagi haiba asi khangalagani handak oktanari ba layong asida classical swine fever amadi African swine fever ani thokna khaidokle Hauji Fabki oina African swine fever asigi hidak malem asida putopangamdre layong asida animak manarabasu African swine fever asina paktakna naraga ok siri African swine fever virus asibu ok sikrabasu ok aduna leiramba mafamda virus asi kuina hingba ngami kanagumba kharana ok asibasing turelda langthokpa tawbiganu haike Laina si marak sahi amagi matungda natraga ani matungda amoksu sandokpa yabugi kudong thiba mayam ama su thengnaba yai haibagi matangsida koina hauji sandoiba ok mayam ama sereiba kano siso African swine fever oramba yai haiba si matangsida koina awareness program si piraga farmers singina kari section thawang lokhotpa yaba laina sidigi ngakthokpa ngamnaba adugi matangda koina program si sinjaraga farmers singsida laina sigi matangda kari section thawang logodage laina si hauji sandoiba ni confirm mukti oitri National Highway 137 close egi Kaksing Lamkai dagi Wabagai Lamkai Fawbagi Lambi Semidabadagi Hayeng dagi Lambi Thingba ase Lambi Semdriba Fawba Matam Kaktana Lambi ase Thingbagi Kongjang Sangshilagani Haina All Kaksing Coordinating Committee Secretary M Maniyaimana Phongdokre Banasida School College Yauna Lenga Kiloisang Kudingmak Thingani Banasida Lau Shingu Ana Layeng Amadi Meho Langpoka Mari Lainaba Singidi Komtokani Hari Paumi Singa Unabaduda Kaksingi CSO Sing Imalup Sing KBBWA gi Miyoi Sing Susaruk Yake Pagpupo numit English sing ani kasing nga mga haydigo numit asidagi ay Kaksing mayay sa liba National Highway si Tingmuri Kongjang haydigo CSO sing asina amato ina lemin na haydigo ay English sing ba observe haydigo Kongjang na si ay lambi si next sendriba phawba ay changsin jagani Manipur Public Service Commission MPSC na sinba MPSC Civil Serviceman Examination 2025 ke haukiba November 8 da pangthokiba question paper onakibagi achauba asoiba adu Socialist Students Union of Manipur SSUM na yamna ningba kainingai oiba thodok ama oibata natana akanba mongda yaningdaba phungdorakle thodo si MPSC gi administrative ki asoiba oibata natana question print toriba singi confidential oiba thawong ngaktaba kayana thokalakpane asigumba achauba examination amada quality control amadi exam security da asoiba kaya leiriba asi mari leinaba singna yengsinnaba khangan bagal loinana sabsaba action lokhatuna matungda amukhana asoiba asi thokandanaba mari leinaba singda khangali asigumba commission gi thawoidabadagi tholakliba asoiba asi miyam khangna sengdokpa amadi MPSC gi maikeidagi sabsaba sengdokpa rol thamgadabani haina cherolasina makhatari Ministry of Education gi sarukama oiriba Eco Club for Mission Life ki makhada Mother's Pride Academy Classify Visnupur gi mairui singna single use plastic
सिजिन्नबा हंथहनबगा लोइनना सिजिन्नदनबा अवेयरनेस पीबगा लोइनना मैरोइसिंग क्लब मैरा पाइबी लुपसिंग अमदी मैरोइसिंगी अहलमलसिंगी रैली अमसु चटख्रे एकेडमी अदुगी प्रिंसिपल खोमड्राम बसंतना रैली अदु स्कूल दगी लमथादुना चटलबा मटुंग क्वासिफाई बाजार कम्युनिटी हॉल दा पुल्लगा क्वासिफाई न्यू यूथ क्लब क्वासिफाई यूथ वॉलंटियर ऑर्गेनाइजेशन अमदी मैरा पाइबी सिंग यावना मिफम अमा पांगथोकपगा लोइनना क्वासिफाई दा लैरिबा दुकान सिंगदा चंगदुना सिंगल यूज प्लास्टिक सिजिनदनबा अवेयरनेस सुपीबगा लोइनना वासकसु पुन्न लौमिनखे थरोमदुगा मरी लेनना मॉडल्स प्राइड एकेडमी के प्रिंसिपल के एस बसंतना सिंगल यूज प्लास्टिक असी काइथबा ngamdana chahi chak kaya leiba ngami masina akoibada sa nga leifamsingda akaiba pirai single use plastic na leibak lehauda hu chelanduna miyoiba amadi atai thawai panba singda akaiba pirai nungsita plastic makup yaukibana miyoiba gi sor honbagi paramda siningai oiba leina thokali maram sina single use plastic sejinaba toklasi haike Landamasidaги single use plastic sing maru phangna muthatnaba ekhoi khudingmakki thaudang lominaduna lainatina sendaba lamdam ama ohelase single use plastic ki mahutta hanjinna sijinaba yaba polam sing sijinabi haike Security Force singna ngarang RPF PLA gi active cadre ahum masa gi mayumdagi fare hari Police dagi phangba pawda phagalaba sing adudi chingangwam ingomacha alias Kishan Sayangkai Sanjenbam awang leikai Ngangom inangsa alias James Jahinifu Mapan Lamsang Awang Lekai Amasung Huidrom Bopen alias Jingkai Jahinifu Mana Inkol Mamang Lekai Dagini Hairi Hauji Pawgi Martana Aten Bemtan Lokchari Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver na bu soklaba, chaning thakning ba phawdaba puk nungaitaba, khong hamba nungairakaba amadi kuchu kumen senghalakti. Kuding magsibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break matung na mutaram nokchari makataba pawda Kungang ama sakot lambida purak na ba amadi lainatina sendaba lamdam ama oiba ngamnabagi pandamda hawkiba chahi English ngamot chamapal humpumari da semkiba awang jiri youth guidance club ki humpumaturak suba mapok kumon thoram ngasi awang jiri me lekai da leiba club ki building da pangthokre thoramadu club ki president S Kuma L Sarojini Devi ex Pradhan Yaro Bamder Gram Panchayat Ward number 6 ki member W Mem Toy L Nando yauna miyoy kyana saruk yakhe Thoromaduga mari leinana miyamgi thabak tawriba laishram nandona khunai ama chawkhatpa khungang ama afaba lambida purakpa amadi tinjang kaijang daba khunai ama sembada club sing achobo thawdang lei club sing mapanga kanna leiba tangai phade hawgalakliba naha sing meika ba chinjak kaya dagi lapthokna ba honabada club sing achobo thawdang lei haike talat ko yung thinaba haiba pose ai saitegi thadokpiu amukka sa nai to ne toida dum haijari mi masa apaba ai sa apaba ai sa ne khandiyu le kaya apaba thabaw to ai sok yaw bani khandiyu Sumang Lila Kanglo Poklen Pokpa Artist Association gi naung na puthokpa lila aina heli nungsiba yaripo komla sing da phongkre lila asi yes maitaina ibani amadi huikap Gokulna lamjing lamtakpani lila sigi sei mayak aiba yes maitai amasu music director King ni lila sigi nupa khonjel saisakpa Dina Karam amadi nupi khonjel gi saisakpa Khetri Dhaneshwani lila asida tongan ba miyoy kya na saktam langli lila asi sanjit ning thaujana puthokpani lila asida mapung oina mamalai bak nungsiba amadi nungsinabagi asengba mari adu mayak sengna utli aina kheli sanapa Bisnupur District Hospital Bisnupur asi 50 bedded tagi matamga sanaba hospital ama ohenduna 200 bedded hospital da upgrade to biduna hospital asida ana layang liba miyamda apung phana kanaba phanganaba ngasi Bisnupur akoiba apunba lup balgi thomisingna hospital da haktengna na chatuna yengsinbaga loinana Manipuri governor da DC Bisnupur gi khuthang da memorandum pisinduna taksin khre ngasi balgi present
Loitongvam Devchan, Secretary Takhelama Bikram, Women's Wingi President Oinam Bina Yauna, Balgi Makok Thongba member Kayana Hospital gi awat apa yengsin bachatpada haikibani. Balgi President Loitongvam Devchana Makataraduna, Haukiba Chahi Kayadagi District Hospital, Bishnupura se Awarapana Pikthana Lerakle, Dr. Yauna Hospital gi infrastructure amadi dialysis tawada, Kudong Chadaba Kaya Chawna Mak Naduna Lakliba Asida, Matamatam gi Lengak amadi Merlainaba Singda Kayara Kangalabasu, Tabakta Ontok Pirakte. Manipur gi Governor na Athubadat Miyang Changduna District Hospital, Bishnupur gi Hauzik Lairiba awat apa amadi 200 bedded hospital onduna ana layang amadi lapna chatlaga layang ba ngamjadaba lairaba miyam khanduna Athubadat thabakta onthok pinaba pungning singshilakle. Bishnupur District Hospital haibasida depend tawriba anabasing city thangnariba chingi Churchandpur District, Faizol, Senapati, Kangpokpi haibasing se loina district hospitals da haiba district sindugi portion kharadi district hospitals da depend tawribani. His Excellency Governor of Manipur na miyang changbiraga district hospital sibu 200 bedded ki standard ta ongkhat piduna awat pa infrastructure amadi magi darka oiba lam tugi punnamak si yengsin biraga atuba matamda hospital si upgrade tawbiu. Zayani Makai Helaklaba Manipur gi achoba wathoga sigi matangda aroiba warashin ama puraktuna Mausa gum tangdulai taba hanjin halu haiduna Manipur miyangi interest da state amadi central government ki pungning singshinaba honariba transgender social activist Malem Thongamgi cycling for Manipur peace haiba teamda Delhi dagi Manipur tamna tongan ba state sing phauduna ing tapagi paujel puduna lakliba magi khongchat asiga mari leinana all Manipur women social reformation and development samas nupi samas ki president Thokchom Ramani leimana video gi khutangda Malem Thongamda yafa paujel pikre loinana miyangi maikaidagi su magi khongchat asi furupumna maki hena pangal hapa apunna Manipur wakhalolda lakpa khongchat ama oibana pumna magna su mapung phana pungning thogat mina si haike mana ngachi chatsali baje Manipur da wali jida makta mana paudam bachapani aduna nang na da yekana nang na chali bado ning bathungna nang na leibaki da magna aphaba taibang shemwa mapuna shembi ba ado hangnana bado aina taibang shemwa mapuda nukti khudinge ai ni dana laige Sangai First Foundation na Sinduna Mahiroi Singhu Oiba Saireng Essay Written Quiz amasung painting competition ama Bishnupur High Secondary School da pangthokre. Aikhoigi Sangai haiba theme da pangthokiba sangdamnaba aduda Mahiroi marfuta humdoina saruk yakhe. Singjamai Tu Lilong United Clubs Organization ki Taranipal Suba Foundation Day thoram pangthokre. Thoram aduda Sluko Advisor W Ganendro Santos Koizam Salam Santi Kumar amadi Sluko ki president ki Momocha su saruk yakhe. Manipur University ki Department of History amasung Waikhom Mani Girls College anina sinduna Maitei amasung Tangkhul ani gi marakta leinariba social amadi cultural gi mari sing haibasida akhanna khananena bagi program ama ngasi Thawal Okramda leiba Waikhom Mani Girls College ki conference hall da pangthokre. Tharamadhuda Manipur University ki Department of History gi Associate Professor Dr. Jacob Luiram Waikhom Mani Girls College के Principal Professor S. Manoranjan Sharma, Waikhom Mani Girls College के Department of History की Head के Jinina Maru Oiba Miyoising Oina Saruk Yakhe. Athaiba Mitung amadi Resource Person Oina Saruk Yakhe Associate Professor Dr. Jacob Luiramna, Maitei amasung Tangkhul Furup ani ki marakta leinariba social amasung cultural gi mari singi matangda sandokna wafum kaya thamkhe. Talks program aduda Waikhom Mani Girls College ki lecturer sing Mairoi Singna Saruk Yakhe. Saliba Sahiyasida Tripura da Higher Secondary amasung Madhyamik da First Division da pass tauba Tripura gi District ahum North Unakoti amasung Dalai gi Manipuri Mairoi Singbu Manipuri Saita Parisat ki branch anina tongan ba thorom da okre. North District ki oina Dharmanagar Rajbari da pangthoki ba thorom da Mairoi kunmathoi okay. Aduga Dalai District da Mairoi kuntramanga okay. Thorom sing da Agartala dagi Parisat ki Advisor W Biramangol President L Biramangol GS Thogdam Nil Kumar, Assistant Secretary K. Atul Kumar Sarugya K. How is Hanabaki Power Kogi Senior Sports Journalist Ben Thogdam the Kilobirase? Manipur Archery Association gi meng makhada tha sigi tang nipandagi sai NRC Tagil gi archery ground da
यूनिट कुनमाथोइगी नुपा अमदी नुपी आर्चर चामगा कुमापन्ना सरुक यादुना चथरिबा कुंथ्रा तरी सुबा जूनियर स्टेट आर्चरी चैंपियनशिप ngasi loisankhre ngasi aroiba numiki junior recap individual women ki pangthokibada BAA top khongnama khonggi Jennifer Pawngnamna score manga ga point mapan phangduna ahanba CRC Tagelgi Yaikhombi Thongamna score manga ga point nipal loduna ani subamadi National Sports University Kumalapaki Sorokhaibam Karina Chanuna score taruk loduna ahum seba position taki Nupagi junior recap individual ki pangthokibada CRC Tagelgi Laisang Them Yohen Bamaitei Kathelapam Rohit Maitei amadi unit asigi ilangum orbit na ahanba ani subamadi ahum subata khre Nupigi meter humputragi junior recap ki pangthokibada BAA top khongnama khonggi Jennifer Pawngnamna ahanba CRC Tagelgi Sorokhaibam Melody Devi na ani subamadi unit asigi Yaikhombi Thongamna ahum subata khi category asigi nupagi pangthokibada BBA top khongnama khonggi Paikhomba Chongtham ahanba CRC Tagelgi Laisangthem Yohen bana ani subamadi unit asigi ilangbam orbit na ahum subata khre Nupigi junior cup team gi pangthokibada CRC Tagelgi Sorokhaibam Melody Devi Yaikhombi Thongam Huidrom Sandhyara Niamadi Urikhomba Morning Chanuna ahanba BAA top khongnama khonggi Jennifer Pawngnam and Lingthoingambi amadi Tano Henbi Khundrakpamna ani subamadi Eastern Sporting Union Wangkhaigi Yumnam Sanamanbi Yumnam Bibirani amadi Waikhom Mala Sanana ahum subata khre category asigi nupagi pangthokibada CRC Tagelgi Laisangthem Yohenba Laisram Nelson Kathelapam Rohit amadi Brikam Moirang Themna ahanba takhre BAA top khongnam khonggi Paikhomba Chongtham Ningthoujam Yohenba Maitei Sograpam Rakeshna ani suba amadi AAA Iroi Semagi Lamyanba Soibam Ice Benison Susanta Sagol Semamadi Singlen Sana Salamna ahum subata khi ahum suba Premier League ki ngasi sana ki bam match da Southern Sporting Union SSU Singjamaina Angtha FC bu maiti pa pikre Sheikh Babumacha Memorial Trust ni sponsor Toraga All Manipur Football Association gi meng makhada mamang tha gi tang manga dagi team taramanga na saruk yaduna Sai Tagel gi artificial top ground da sana pa haukiba ahum suba Premier League ki ngasi SSC Sekta ground sana ki bam match da Southern Sporting Union SSU Singjamaina Angtha FC bu gol manga amada maiti ba pikibane Southern Sporting Union SSU Singjamai gi mai pakibgi gol singadu Robert Usamna match ki taramari suba Nomaitem Susil Kumar na match ki taranipan suba Yasir Arafat na match ki humpu suba Yumnam Surchandra na match ki humputere suba mati Konthogjam Monex na match ki apimatam gi ahapa minute ahumda sankhi match sida maiti kiba Angtha FC amatangaraba gol aduna Ngangom Dhakesor na match ki Yangkhaini thoi suba minute sankhi Manipur Basketball Association gi meng makhada ngasi dagi nupagi team taramathoi na group ani amadi nupigi team manga punna team taratarung na saruk yaduna Brahmapur Nahabam Basketball Court kunmanga suba state senior men and women basketball championship haukre ngasi ahubunamiki sanakiba nupagi ahanba match ta Eastern Sporting Men Wangkhaina National Sports University Imphanbu point marfumapan hutromdoida maitpiki ani suba match ki sanakibada LMYBA Lalampungna YOSC Khuraibu point marfumapan marfumathoida maitpikre CI College Bishnupur amadi Western College Konthogjam A Pratap Singh Memorial Manipur University Inter College Football Tournament ki quarter final sangkre Manipur University Sports Committee gi meng makhada Polisar College Hiangdam Wabagaina Sinduna tha sigi tang ahum dagi college kuntrana saruk yaduna DSC Kaching Playground da no out basis sathariba A Pratap Singh Memorial Manipur University Inter College Football Tournament ki ngachi chanakiba taret suba pre quarter final match ta CI College Bishnupurna Thawal College bu gol amas sinoda maiti bapiduna quarter final sankhibane CI College Bishnupur gi mai pakib gi gol adu David Sharma na match ki kuntaret suba minita sankhi Nepal suba aroiba pre quarter final match ki sanakibada Western College Konthogjam na Moirang College bu gol ani amada maiti bapiduna quarter final sankre Western College Konthogjam gi mai pakib gi gol ani adu
Joy Prakashna Merski Kuntramapan Subamadi, Moni Sarana Merski, Humpumanga Subaminita Sanki, Mets Sida Maitikiba, Moirang College Amatangar Gol Aduna, Arjuna Merski, Apimatangi, half a minute Anida Sankibane, Hayeng quarter final Metsing Sanagane. Kaksing District Second Division Football League ngachi sana kiba Metsing da YGC Langmaidongna JA Kaksing bu maiti bapi krai. District Sports Association DSA Kaksing Meng Makada Tha Sigitang Nipandagi Team Tarena Saruk Yaduna DSA Kaksing Playground Sathariba Second Division Football League ngachi sana kiba Metsta YGC Langmaidongna JAC Kaksing bu gol taruk sinoda maiti bapi hibane YGC Langmaidongi mai pakibgi gol singadu Rosanna Merski ahanba madi kuntra mathoi suba minute golani maitei sanana Merski Taranitoi Subamadi Yankai Subaminita Gol Ani Sanki Atopa Gol Ani Aduna Bongingamna Merski Nipumari Subamadi Ram Krishna Murina Merski Nipunipan Subaminita Sankibane. District Sports Association Bisnupur Gimeng Makada Tha Sigitang Ohumdagi Tim Taruna Saruk Yaduna DSA Bisnupur Playground Sathariba Marisuba Thoksom Ibobisak Singh Memorial Super Division Football League ngachi sana kiba ahanba matchta NCYWC Nungsai Siruna OSA Oinambu Gol Manga Amada Maitiba Pikrai Anisuba Merski sana kibada UKCCL Amadi RFCC Kaino Gol Amamam Chanaduna Draw Satki Thagatsari Makataba Sanabaki Paum Pizari Sri Sri Gopal Dev Mandop Yes School Chinga Kamlerekta Hokibo October Kunma Pandagi Group Maritona Kaidokuna Yes School Kankuna Sinduna Kankutara Nitoina Sarkiaduna Satarakpa First Let Jungkham Noyon Chan Singh Amadi BI Devi Memorial Open League Knockout Kang Tournament 2025-26 Ki Ngasi Sana Kiba Matchta Singjamai A Amadi LSK Sana Kre Match Aduda LSK na Singjamai Bu Panjal Taranipal Nipanda Thoiduna LSK na winner Oikre Hayeng Match Lairoi All Jiribam Sports Association Jiribam na Sinduna Jiribam Higher Secondary School gi Sanabungda Tim Taretna Sarukyaduna Hokiba October Thagi Tang Tarahumdagi Satagadaba Tramapal Suba and Horicharon Singh Memorial Sub Junior Boys Under 15 Football Tournament 2025 Kimapu CKC Chingdong Lekai Team no Oikre Ngasi final match da CKC Chingdong Lekai na Anandamoy Club Jirigat Timbu Goal Home Sinoda Mighty Papiduna winner Oikre Sahini Panda Ngairi B. Ahen Maitrambu, Humpumdoi Subad National Roller Hockey Championship 2025 Kidamak Khalakle, Tiny Tots category Mahakna, Maharashtra State Representative Duna, Sayitarutagi Mafan Paubagi Kanglupta Sanagadori, Mark Segaro Takele Kaidagini Hari. Hauziaroi Badamaroi Pau Omkana Pizari. BL Santos Amade Summit Patronal of the Masida and the Lakadoriba Sidalam the Masigi Miyangi Aningba Apamba Pankuklam Gani Haibagi Tazabale Haina Hanig Chief Minister and Biren High Craig. Equig Yellow Dagi Laseram Labat Nat Janabi Mangla Matamda Equig Fazaraba Taxi Kasi Honaloja Sing Su Kaiterakani Haina MLA Shankuman Fongdo Craig. Ekoi masel yang sinabagi mahuta amana magi mateng pangna duna mapanggal kan balai baka mo oheles haina MP lesen masana zawpun high crack amadi Manipur police na mi ani WY guli kilo ani gram chahunga konana Jennings crossing dag fare ngasi go na dia estimate pizza pau matang solution jare miang tabiri ba singbom ka hanna khurum jari